Ozagi interview amada CM je thaungtang uhenbio na hai khibdo jadu kamai tawno. Hoi aina sum kainoma discussion da hai khibani hai bai se aina hunba junate aduga akoina thau sadaba gi junate madubu hena pangal kangkhan ningai gi ko akoina challenge tawduna challenging da hai khibani maramdi ngasai chathariba hujik manipur da issue aduga irang se yamna akoina uba kanda sum akoida thawai yam nungai taba thamoi yam nungai taba hai tare sokpa akhoi aina yamna haijai khangjai have nate dubu as far as my knowledge I say manipur macha ma hoina ko aingonda adugumba khudong chaba piradi handagi lanse aidi akhoina mai pakna changsan ba yabra haina aigi thamoida khangjaba adugi vision khara loshin kyando aingonda leijabagi aina masi directly adum challenge tawbani masi haiba kanda hena government da pangkha kangkhallaga hena mikna singlaga thabat tawsunu tawgadara haibagi da haibani habako adugi tamaktani Oza hojikiduna CM gi oigre DGP su oigena harubra oza adusu adum hapetang di manai ko aduna maduna hana lothokpani CM gi sina konbani iran se yam kansalak pase da ko asum akhoi gi home department ma leyaba aduga ngasai gi akhoi gi DGP haibasidi akhoi gi police ki state security force di mana control tawdabane ba mai makhada loina leiba haib tare masikum matam ji da control tawba yabu pot Churachambu the Tokpa, Ngasai May Tavakanda, Adum Yanglaga Lake, Rabai Tare, Swai the Zoo, Kra, Maram Chadava, Gari Tala Toba, Kopsa Dumda, Win go. Adu Punamuxi Home Department later, Bukum Labor. Adugang say DGP have the Mangon, the Constitution, Egna, Pazana power period. Adugi power the next to CMCD DGP Nihaba. Adu DGP Amana Pazana power Chalaraka, control Tohobo Yaba, Potu, Taho de Haba. Adu Itamakta Aina, DGP Shisho. Akoina wairadi sidi thaba yam tawbu yagani dum DGP ama thamlaga magi mathau tawdobasi karino haibisi asi challenge oina chakhibani Ozana social activist orese haibdi miyam gi seba tawgena khaleise chahi kyamukti surage ai sumaina mayam gi social activist or social worker oina ko changlapase almost akoi 10 years suga dawre 10 years suga dawre sure haiba tare ko adu mamangai da kare krino mayam di tawe adu openly oina thokpase openly oina thokpase ai chahi tara sugdawre maramdi akoi manipur da mamangai da sigi chahi taruk tare haiba tare tara mamang da ko akoi gi ngahal leiraga thohaning da ba thodok heta kutakado thoklaga akoi marak se da akoi maseng haiba tare akoi yelhomi maseng da su heta keb leiba kumba khana chena ba yabu pot mayam thoropu kanda aingon da yamna isada wahang thok ama laki ko Karino Kois state amada Lamina Raga, Sikumba issue mayam, bending Labegira, Haidana, Aquida, Torakpadi in study Torure. Study Tobukanda, I quite the Penna daba, Aduga, I quite the trust divisit Labese. I know Tijalubukanda, I quite the good governance, Sama, Pazana Labangam, the Vedigi, Ching the shoot, Tam the shoot, development, kept later. Kring Mataba Matobukanda, I quite Gishina, Hen. Tap thaba ibetare mi leiba apaiba singna heta mamang changsan punamak si khallaga akhoi leibak si chamani chingmi su tammi su akhoi chamani akhoi nungsi chanana akhoi chamana na balance lauraga hingadabani haibna adurong gi tamakta ai changkibani lan si horpoda oja hoina peace committee am semkhibdo madu do lai bra natraga dissolve oikhaba hoi akhoi peace committee ama forum for restoration of peace haibani manipur da mu normalcy ko halak ningai mahausa gi punsi da ko nahan moreda laikhidaba STPO haibra aduga akhoi gi chinaw maite nupi nupa ma phagiba mangkhiba mayam so akhoi dum condemn tawe aduga chinaw kuki kaino ki so dum akhoi condemn tawe akhoi gi pandam di manipur da normalcy hanjan se haibani normalcy haidi loina yaure ko normalcy haibadi akhoi na hanan laimina ba chap chana adumai nungsi chana laimina se haibani akhoi normalcy ni aduga shanti oina laise haibagi da akhoi di aduda thaba tawbani 50% na lan tawningba leiramba yai adu mi 50% di peace pame haba akhoi peace pamba mayam gi interest da akhoi di manipur da shanti hanthar halakri phobo ko akhoi forum for restoration of peace na thaba chathagani aduga hayeng peace shanti leirar su amuka manipur da se kumase thokloi haiba ya ngamponte adum toina Tatana Tokpanina go, Adumba Toktaninga, Aquay, State Manipur State Government, State Level Peace Committee, a Mashendri Popadi,
ꯃꯗꯨ ꯐꯖꯅ ꯆꯂꯥꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯐꯣꯔꯝ ꯐꯣꯔ ꯔꯦꯁꯇꯣꯔꯦꯁꯟ ꯑꯣꯐꯤꯁꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯂꯧꯏ ꯃꯔꯝꯗꯤ ꯁꯤꯗ ꯀꯝꯃꯨꯅꯤꯇꯤ ꯑꯍꯨꯝ ꯄꯨꯜꯂꯦ ꯍꯥꯏꯕ ꯍꯌꯦꯡ ꯃꯊꯪ ꯂꯣꯏꯅ ꯄꯨꯟꯁꯜꯂꯒ ꯀꯝꯃꯨꯅꯤꯇꯤ ꯂꯣꯏꯅ ꯁꯨꯍꯜꯂꯒ ꯑꯩꯈꯣꯏ ꯐꯖꯅ ꯄꯤꯁꯐꯨꯜ ꯀꯣꯑꯦꯛꯁꯤꯁꯇꯦꯟꯒꯤꯗꯃꯛꯇ ꯃꯇꯝꯒꯤ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯕꯁꯤꯗꯤ ꯇꯉꯥꯏ ꯐꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤꯗꯤ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯊꯝꯖꯩ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯂꯥꯎꯔꯤꯕꯁꯦ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯃꯩꯇꯩ ꯃꯆꯥꯁꯤꯡꯗꯗꯤ ꯐꯨꯗꯅ ꯔꯕꯔ ꯕ꯭ꯂꯦꯗ ꯀꯥꯞꯁꯟꯗꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯁꯟꯗꯅ ꯇꯧꯏ ꯑꯗꯨꯕꯨ ꯀꯨꯀꯤꯁꯤꯡꯗꯗꯤ ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯑꯝꯇ ꯂꯩꯇꯦ ꯃꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯣꯖꯥ ꯍꯣꯏ ꯃꯁꯤꯗꯤꯀꯣ ꯃꯦꯊꯠ ꯑꯅꯤꯈꯛ ꯂꯩ ꯑꯩꯒꯤ ꯚꯥꯞ ꯇꯥꯕꯗꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯁꯖꯦꯁꯟ ꯄꯤꯕ ꯃꯌꯥꯝꯁꯦ ꯈꯔ ꯒꯣꯔꯃꯦꯟ ꯑꯗꯨꯒ ꯅꯠꯇ꯭ꯔꯒ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯑꯗꯨꯒ ꯂꯩꯉꯥꯛ ꯄꯥꯏꯕꯁꯤꯡꯅ ꯑꯣꯐꯤꯁꯔꯁꯤꯡꯅ ꯈꯔ ꯇꯥꯕꯤꯔꯗꯤ ꯐꯒꯅꯤ ꯑꯩꯗꯤ ꯁꯤ ꯃꯃꯥꯡꯗ ꯍꯥꯏꯕꯅꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤꯀꯣ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯋꯥꯁꯦ ꯄꯨꯡꯉꯥꯡꯉꯥꯡꯁꯨ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯑꯩꯗꯤ ꯃꯅꯤꯄꯨꯔ ꯑꯃ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯈꯟꯅ ꯆꯩꯅꯕ ꯄꯥꯝꯗꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯅ ꯉꯥꯡꯕꯅꯤ ꯆꯩꯕꯅꯤꯀꯣ ꯑꯗꯨꯅ ꯏꯁꯥꯒꯤ ꯂꯝꯗ ꯑꯩꯈꯣꯏꯅ ꯁꯦꯝꯒꯠꯇ꯭ꯔꯤ ꯀꯅꯥꯅ ꯁꯦꯝꯒꯠꯀꯅꯤ ꯍꯥꯏꯕꯒꯤꯗ ꯉꯥꯡꯕ ꯀꯥꯟꯗ ꯑꯩꯈꯣꯏꯗ ꯌꯦꯠꯅꯕꯒꯨꯝꯅ ꯂꯧꯕ ꯀꯥꯡꯕꯨꯁꯨ ꯑꯗꯨꯝ ꯂꯩꯀꯣ ꯃꯗꯨ ꯑꯩꯗꯤ ꯂꯧꯍꯟꯅꯤꯡꯗꯦ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯆꯠꯂꯒ ꯑꯃꯨꯛ ꯍꯟꯈ꯭ꯔꯀꯥꯟꯗꯀꯣ ꯆꯤꯐ ꯃꯤꯅꯤꯁꯇꯔꯕꯨ ꯗꯦꯜꯂꯤꯗ ꯀꯧꯔꯀꯥꯟꯗ ꯄꯣꯂꯤꯁꯤ ꯑꯃꯈꯛ ꯄꯨꯊꯣꯛꯈꯤ ꯃꯗꯨꯗꯤ ꯇꯝꯗꯅ ꯅꯪꯅ ꯌꯦꯡꯁꯜꯂꯣ ꯆꯤꯡꯗꯅ ꯑꯩꯅ ꯌꯦꯡꯁꯜꯂꯒꯦ ꯍꯥꯏꯕꯁꯤ ꯄꯨꯔꯥ ꯁꯦ ꯀꯩꯅꯣꯗ ꯃꯦꯗꯤꯌꯥꯗ ꯆꯠꯄ ꯋꯥꯅꯤꯀꯣ ꯑꯗꯨꯅ ꯃꯗꯨꯗ ꯁ꯭ꯇꯤꯛ ꯇꯧꯕꯒꯤ ꯑꯣꯏꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯤꯡꯗꯅ ꯃꯥꯅ ꯌꯦꯡꯁꯜꯂꯕꯅꯤꯅ ꯑꯗꯨꯗꯤ ꯃꯥꯒꯤ ꯗꯥꯏ ꯑꯣꯏꯔꯦꯕ ꯇꯝꯄꯥꯛꯇꯅ ꯃꯥꯅ ꯌꯦꯡꯁꯜꯂꯣ ꯍꯥꯏꯕꯅꯤꯅꯀꯣ ꯃꯗꯨ ꯀꯔꯤ ꯂꯩꯈꯤꯕꯅꯣ ꯀꯔꯤꯅꯣ ꯃꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯗ ꯁꯦꯟꯇꯔ ꯐꯣꯔꯁꯦꯁꯇ ꯑꯦꯒꯦꯟꯁ ꯇꯧꯈꯤꯕ꯭ꯔꯥ ꯑꯗꯨ ꯑꯩ ꯈꯪꯗ꯭ꯔꯦꯀꯣ ꯆꯤꯡꯗꯅ ꯃꯥꯅ ꯌꯦꯡꯒꯅꯤ ꯇꯝꯄꯥꯛꯇꯅ ꯅꯪꯅ ꯌꯦꯡꯉꯣ ꯍꯥꯏꯕꯅꯤꯅ ꯃꯥꯅ ꯆꯤꯡꯗꯗꯤ ꯈꯨꯠ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤꯕꯒꯨꯝꯕ ꯂꯩꯕ ꯃꯥꯜꯂꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯔꯤ ꯑꯦꯖꯦꯟꯗꯥꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯤꯗꯣꯛꯃꯤꯟꯅꯕ ꯇꯥꯔꯦꯅꯀꯣ ꯃꯗꯨ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯃꯤꯟꯅꯕ ꯌꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯦꯟꯇꯔ ꯐꯣꯔꯁꯦꯁꯅ ꯃꯩꯇꯩꯁꯤꯡꯗ ꯈꯨꯠ ꯊꯥꯕ ꯑꯃꯗ ꯊꯥꯕ ꯍꯥꯏꯕꯁꯦ ꯑꯗꯨꯗꯤ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯒꯤ ꯆꯤꯌꯔꯃꯦꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯒꯤ ꯆꯤꯌꯔꯃꯦꯟꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯣꯀꯦꯜꯒꯤ ꯂꯤꯗꯔꯁꯤꯡꯅ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯟꯇ꯭ꯔꯤ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠꯀꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯁꯤꯡꯅ ꯃꯁꯤ ꯑꯣꯏꯗꯕꯅꯤꯅ ꯇꯣꯉꯥꯟꯅ ꯁꯦꯟꯇꯔꯅ ꯑꯦꯄꯣꯏꯟ ꯇꯧꯔꯒ ꯍꯥꯞꯈꯤꯕꯅꯤꯅ ꯃꯗꯨꯒꯤ ꯄꯣꯂꯤꯁꯤꯗ ꯂꯥꯛꯈ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯣꯖꯥꯒꯤ ꯃꯤꯡꯁꯦ ꯃꯌꯥꯝꯅ ꯁꯨꯝ ꯈꯪꯕꯗ ꯑꯁꯥꯡ ꯀꯁꯥꯔꯅ ꯈꯪꯉꯦ ꯑꯗꯣ ꯑꯣꯖꯥꯒꯤ ꯐꯨꯜ ꯅꯦꯝꯁꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩꯒꯤ ꯃꯤꯡꯁꯦ ꯐꯨꯜꯗꯤ ꯎꯡꯅꯥꯎꯁꯥꯡ ꯀꯁꯥꯔ ꯍꯥꯏꯕꯅꯤ ꯑꯩ ꯀꯣ ꯑꯗꯨꯕꯨ ꯃꯃꯤꯡꯁꯦ ꯈꯔ ꯁꯥꯡꯕ ꯑꯗꯨꯅ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯟꯁꯤꯡꯅ ꯀꯧꯕ ꯁꯤꯗ ꯈꯔ ꯎꯡꯅꯥꯎꯁꯥꯡ ꯍꯥꯏꯕꯁꯦ ꯈꯔ ꯂꯨꯕꯗꯒꯤꯀꯣ ꯑꯩꯒꯤ ꯁꯣꯔꯠꯇ ꯑꯗꯨꯝ ꯑꯦꯂꯥꯏꯁ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯑꯁꯥꯡ ꯀꯁꯥꯔ ꯍꯥꯏꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯅ ꯐꯨꯜꯗꯗꯤ ꯎꯡꯅꯥꯎꯁꯥꯡ ꯀꯁꯥꯔ ꯍꯥꯏꯕꯅꯤ ꯑꯣꯖꯥ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯃꯩꯇꯩ ꯄꯥꯡꯒꯜꯒ ꯑꯃꯨꯛ ꯏꯔꯥꯡ ꯊꯣꯛꯀꯦ ꯇꯧꯔꯝꯃꯦ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯇꯠꯇꯅ ꯏꯔꯥꯡ ꯊꯣꯛꯀꯦ ꯇꯧꯔꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯣꯖꯥ ꯃꯁꯤ ꯉꯔꯥꯡꯒꯤꯗꯣ ꯍꯣꯏ ꯊꯣꯛꯀꯗꯕ ꯈꯤꯇꯪ ꯉꯥꯏ ꯑꯗꯨꯕꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯀ꯭ꯔꯦꯗꯤꯠ ꯄꯤꯅꯤꯡꯉꯦꯀꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯒꯤ ꯌꯥꯝꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤꯕ ꯐꯖꯕ ꯃꯑꯣꯡ ꯑꯃꯗ ꯂꯩ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯍꯤꯡꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯪꯒꯗꯕꯗꯤ ꯀꯔꯤꯒꯨꯝꯕ ꯂꯩꯀꯥꯏ ꯑꯃꯗ ꯃꯐꯝ ꯑꯃꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯄꯁꯦ ꯃꯁꯤ ꯄꯔꯁꯣꯅꯦꯜꯒꯤ ꯅꯠꯇ꯭ꯔꯒ ꯂꯩꯀꯥꯏ ꯑꯗꯨꯒꯤꯀꯣ ꯁꯣꯁꯥꯏꯇꯤꯒꯤ ꯑꯣꯏꯅ ꯊꯣꯛꯄꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯦꯠꯇ ꯀꯟꯁꯦꯞꯇ ꯂꯩꯒꯗꯕꯅꯤ ꯑꯗꯣ ꯃꯐꯝ ꯑꯃꯗ ꯃꯤ ꯑꯅꯤ ꯈꯠꯅꯔꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯀꯝꯃꯨꯅꯦꯜ ꯁꯥꯒꯠꯄ ꯑꯗꯣ ꯉꯔꯥꯡ ꯅꯍꯥꯟ ꯊꯧꯗꯣꯛ ꯊꯣꯛꯄꯗꯁꯨ ꯃꯩꯇꯩꯒ ꯄꯥꯡꯒꯜ ꯇꯧꯕꯗꯤ ꯅꯠꯇꯦꯕ ꯄꯥꯡꯒꯜꯅ ꯍꯦꯟꯅ ꯇꯧꯔꯨꯕꯗꯤ ꯅꯠꯇꯦꯕ ꯃꯣꯏꯒꯤ ꯃꯅꯨꯡꯗ ꯑꯦꯖꯦꯟꯗꯥ ꯑꯃ ꯂꯩꯅꯕꯒꯤ ꯑꯃꯅ ꯁꯣꯏꯔꯝꯕ ꯌꯥꯏ ꯆꯨꯝꯅ ꯑꯗꯨꯅ ꯑꯇꯣꯞꯄꯅꯤꯀꯣ ꯑꯗꯨꯕꯨ ꯍꯦꯛꯇ ꯁꯣꯝꯗ ꯃꯗꯨ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯩꯇꯩꯒ ꯄꯥꯡꯒꯜ ꯂꯥꯟ ꯇꯧꯔꯦ ꯃꯩꯇꯩꯅ ꯄꯥꯡꯒꯜ ꯍꯜꯂꯦ ꯍꯥꯏꯕ ꯂꯣꯝꯗ ꯆꯠꯂꯗꯤ ꯏꯔꯥꯡꯁꯦ ꯊꯣꯛꯀꯅꯤꯕ ꯑꯦꯛꯖꯥꯝꯄꯜ ꯁꯤꯒꯤ ꯏꯝꯐꯥꯜꯗ ꯅꯥꯒꯥꯒ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯈꯟꯅꯔꯣꯅꯦ ꯄꯔꯁꯣꯅꯦꯜꯗꯒꯤꯀꯣ ꯃꯕꯥꯅꯤ ꯀꯔꯕꯥꯔ ꯇꯧꯃꯤꯟꯅꯕꯗꯔ ꯁꯦꯟ ꯇꯧꯅꯕꯗꯒꯤꯔꯀꯣ ꯑꯗꯨ ꯅꯥꯒꯥꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯂꯥꯟ ꯇꯧꯔꯁꯦ ꯈꯠꯅꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯕ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯎꯈ꯭ꯔꯨꯜꯗ ꯃꯩꯇꯩ ꯃꯆꯥ ꯑꯃꯕꯨ ꯀꯔꯤꯒꯨꯝꯕ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯃꯅ ꯐꯨꯕꯤꯔꯣꯅꯦ ꯑꯗꯨ ꯃꯩꯇꯩ ꯑꯃ ꯐꯨꯔꯦ ꯍꯥꯏꯗꯨꯅ ꯁꯤꯗ ꯃꯩꯇꯩ ꯂꯩꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯅꯥꯒꯥ ꯃꯌꯥꯝ ꯇꯥꯟꯁꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯕ ꯑꯗꯨꯒ ꯁꯤꯗ ꯑꯃꯨꯛꯀ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯎꯈ꯭ꯔꯨꯜ ꯁꯤꯗ ꯃꯩꯇꯩ ꯃꯆꯥ ꯑꯃꯅ ꯑꯩꯈꯣꯏ ꯅꯥꯒꯥ ꯃꯆꯥ ꯑꯃꯗ ꯈꯠꯅ ꯆꯩꯅꯔꯦ ꯍꯥꯏꯕ ꯀꯥꯟꯗ ꯅꯥꯒꯥꯅ ꯃꯩꯇꯩꯅ ꯅꯥꯒꯥꯕꯨ ꯇꯥꯜꯂꯦ ꯍꯥꯏꯕ ꯌꯥꯔꯣꯏꯕ ꯃꯤ ꯑꯅꯤ ꯈꯠꯅꯕꯅꯦꯕꯀꯣ ꯑꯁꯣꯝꯅ ꯍꯥꯏꯕꯤꯔꯤꯕ ꯀꯣꯏꯁꯟꯗꯨꯗ ꯇꯦꯟꯁꯜꯂꯕ ꯀꯥꯟꯗꯀꯣ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯔꯨꯜꯁ ꯑꯣꯐ ꯂꯣꯁꯦ ꯃꯁꯤ ꯐꯖꯅ ꯆꯥꯏꯂꯥꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯗꯨꯒ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯦ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯕ ꯀꯥꯟꯗꯗꯤ ꯊꯣꯛꯄ ꯉꯝꯃꯣꯏꯗ ꯑꯣꯖꯥ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯒꯤ ꯚꯤꯌꯨꯋꯔꯁꯤꯡꯗ ꯑꯣꯖꯥꯅ ꯊꯝꯅꯤꯡꯕ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯌꯨ ꯍꯣꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝꯅ ꯆꯥꯎꯕ ꯅꯠꯇꯦ ꯑꯃꯔꯣꯝꯗꯀꯣ ꯆꯥꯎꯕꯁꯨ ꯑꯣꯏ ꯑꯗꯨꯕꯨ ꯄꯣꯄꯨꯂꯦꯁꯟꯁꯦ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯑꯇꯣꯞꯄ
state district the compare tawbu kanda akhoi se only 28 lakh something khaktani ase mapangi district amana hena population ti yamba chawba haiba tare ko lepak oirasu hena adugumba district macha mo phawbada asigumba toina mina pamdaba irang ko adugumba problem se thokte thoklasu heta control tawbu ngami akhoi di ngasi 28 lakhs population khaktani aduga akhoi state ama chalai ribani masidi governor like government lai ribani ko aduga akhoi gi marakta toina adum sumaina amaga ama ungkhanaba nongainaba thokpa haibase mase karina no haibase akhoi kanlup khutimakna akhoi wakhan khanthamina raga yamna inclusive oiba new thought process akhoi amada khong thamina base khwaidigi akhoi manipur gi afaba oigani aduna magi jati gi identity di leijagani maduna naga gi identity maite gi identity dudi maite oiganu haibidi yaroi naga gi identity da dum lepchagani maite lepcha adubu tongan magi identity history leirasu mayam punna state amada hingmina bagi peaceful coexistence da kamaina chamina gadra haibidudi akhoi madu kok thadagadabani adu magi wakhalon da identity da chakhradi akhoi yaroi identity sidi akhoi gi identity dum leijagani adubu akhoi development da hingmina badadi peaceful coexistence kamaina lemina gadra chamina gadra haibase lomda chasi aduga akhoi gi marakta yaningba yaningdaba kep leba misunderstanding le mayamse akhoi phaminaraga short out tominaba ma change natradi akhoi yengo mi atopo da compare tawbu kanda akhoi se minority ne population se kichitang ne india gi manung da lairibani akhoi india di tongan khre hairadi phaba naga su india di tongan dri manipur su tongan dri ko anu india manung da lairaka akhoi minority masengna mu akhoi gi marakta kep chauna lairaga amaga mung khana lairade mi na khubak de phurani na aduna ngasai india gi mainstream da lairiba mainland da lairiba singna atak population yamlasu moi da problem leite ba moi de peaceful coexistence oina development da ama da focus to ba aduga akhoi di minority ne ba minority kichitang laibase akhoi masing khana chinan da laibase masidi center di harawe ba ko anu manipur se international border ni resourceful oiba resources labor mafamne na amarom da piklusu akhoi yamna chothok je ba aduna phatana shenka chakat pa yaba adungba state ne na aina mayam da appeal thamning badi akhoi tungi chorong suronggi future gi khallaga ko aigi lepak aigi imung se aina yauraga semdaradi yaroi aigi khun aigi lekai se ai yaudradi yaroi haibo wakhan da akhoi legadabani akhoi di masidi mi gi atopo lepak mi gi atopo lepak ki oina khan khreba care tawdreba lepak chokhat ningai chokhagadaba tawgadaba semgadaba mayam se madudadi wakhan thadadreba adubu mina semgadaba mongda migi lepak tawraga akhoi gi nangi ra aigi maran thinaraga masida lan tawnara leireba adordi kadai di lepak chokhakani dodi kadai di economy phagakani karamaina akhoi budget se wangkhan sera jingdana kari targa lebra tamdana kari targa lebra tamgi mina pendabduna karino jingi mina pendabduna karino tamgi mina pambana karino jingi mina pamba karino abisi akhoi state amanda leiminari government phaminari puminari adu erdi phaminaraga nainaraga phaptaminaraga yamna chokhatpa world 21st century sida madugi brainstorming tonaraga akhoi leiminaba khangminaba chaminaba ngamdabase kwaidigi laiba thibani masi tawba tabani masi tawdri phobudi development se balance lero heba adumaina masi manipur da thokpa lakpa mayam se aina kanlup khudingmakta appeal toningbadi peaceful coexistence wakhanda thamse akhoi lan tawba kanda lan se chathaba kanda amana ama yenaba kanlup amagi aranba thinaba kanda akhoi se world da india manungda aduga number 2 the world gi manungda kwaidigi chokhataba lepak victim se akhoi oiraga chakani hoji 21st century akhoi gi ko masigi kainogi matam sidadi chamanabane world se daleri base aduna masigi matam sida akhoi tungi icha isugi tamak afaba akhoi future plan road map ama sembidaba haibado akhoi laibak thi semgada mahutu akhoi maseng khanadana leire aduna ai wakhandadi khanaba lan tawba gi wakhan sidi loina thadokpiyo madu thado adugi mahutadi karamana ai laikai ai jing ai mafam chokha hansara kamaina akhoi leisra aduga leimina badudi mina matam gi policy plan strategy ek semlag loire ojik chingdana se oire haradi ichi no maite singna su
Manipur ki interest ta chingi mi na kari pamba moi apamba da kari na phagadra haibadu aphaba ahaiba mayam na suggestion piraga chingi chana ga da pamba ek tu da akhoi na sembiraga chamina loire somda na muk tampak na tampak ki mi na mase akhoi kiye mase pamde akhoi gi su sitarga le haiba kanda phab da mi na raga chingi mi na so hoine ichi no akhoi neighbor ne aduga akhoi di minority ne aduga akhoi leimina bani adodi maite gi interest su yenglaga mokoi na se pamba oiradi mase sogloi da bo oiradi adu su akhoi support to bise haina ko amaga ama thokat mi na raga phajana madu gi mong da akhoi na hingmina ba chamina ba duna khwaidi gi Manipur da afaba oigani haibase ai haininge ahum subada totally Manipur se corruption se muthap tai akhoi da divided oihanbase divide oibase corruption factor su ama oi corruption se na ko corruption ki matter lab kan da ding sai apai ba na chawba paisa laiba mi sangka laiba mi na magi mai angamba da tawgre thaba hapkera contract gi oigera ko adu laitaba lairaba laitaba mi gi di sangka laitaba gi di paisa paidaba mi gi di adum akhoi yamna ahaiba kya lairasu sijina dare abo ano Manipur da akhoi na mi apha phaba aduga sincere oiba khangalaga leader oihanba ai chu maru oi adu laibak thibadi ngasi thokleiba mayam se akhoi na mihut khanba kanda ko akhoi na money power da chakhiba akhoi money power da chakhiba degi akhoi masi yamna akhoi da career sira ko masi gi factor ama madugi result do akhoi na phangdana lai adu corruption se akhoi muthap tai aduga government na akhoi gi se so leimina riba kalu punumak se nungsi chanana hingmina bagi wogop tawbo yabagi ko apun bagi akhoi committee amba Manipur gi apun ba kalu putum pun akhoi gi committee amal lairaga magi jati gi apamba nuaitaba pendaba mayam su madugi kainoma table to hanba aduga madugi grievances to matam lengakna akhoi naina biba example oina hoji naga hairasu punbada haibuane magi community akhoi kuntramari manga hen lego example ai khaide khrapik pa jati ma hairage ko tarau hairase ne ko chothe hairase akhoi gi thangal hairase ne adu di majority adugi adagi na chakra tarade punsi da tarau haiba jase thangal haiba jase MLA leiba ngamoy haba ko adu oiradi ADC hairasu moi leiba ngamoy haba adu oiradi moi gi jati juju mi kaino culture aduga kaino leijo history leiba jati ne haba adu oiradi moi gi grievances mayam do di kanana hard topic ni ko adna mogi gi chaka platform su sembi batai duna Manipur city multi in state ne 34-35 tribe hingba adugma community na leiba state ne na community loina magi punba yaba platform ma ko akhoi piraga moi da su government gi budget semba kanda government gi policy tawba kanda plan tawba kanda moi gi representative natraga moi gi career voice asisu yahon batarade akhoi gi peaceful coexistence da hena pangal legani haibase aina thamjaninge aduna nungsiraba Manipur da leiriba akhoi ahan sing angang sing akhoi gi marup sing oja sing politician sing punamakta aina haijaning badi akhoi mikap thoklasi tungda lakadaba gi khallaga thamoi wakhan sengna thabak tausi amaga ama mateng panasi aduga akhoi corruption se muthatsi aduga aina paibani aina shankar leibani aina mabu hanthana lawgani ignore tawgani aigi pangal da aigi angamba da chakani haibagi thamoi wakhan asigum punamak se thadok pire hairaga tampaknasu tampakta leiba mayam ai chinau chingda leiba mayam sigi grievances karino haibasi thamoi sokna thijanbiba adugi lomda thabat tawbiraga sincere oina adudi aina chadarasu aina kaino tawdarasu aigi chingda leiba Manipur ichi nau singna warag leiba sidi moigi hana pisena maribo hojik ising phangdaba mayam lei school leitaba mayam lei hospital leitaba mayam lei adung boddi akhoi focus khra tawsena ko Manipur de Imphal manung de kari waningai lei rims leire jenims leire sija leire mayam leire na private doctor haiba durdi au kamjong gi whole district de hospital leitrina doctor special leitrina adu eradi sida priority khra piba de kari kaige sumaina ko akhoi exchange take and give and take ko balance se sanarba matamda aduna Manipur gi area se 22,327 square kilometer khaktani haiba asi phajana yamna chawbasu nateba ko nomada dum helicopter loina cover toba yaba aduge hapta ma da gari na cover toba yaba lam khaktani haijariba marakta da akoi population se 2001 gi 11 gi census ta ko 28 lakh something khaktani haijariba
no 10 lakh something simai leiriba mayam sida akhoina sida good governance ama phajana semkalaga ko ngase community mayam gi represent tawraga madugi akhoi voice to yahol kanda tribe api pipi oisu achobo oisu migen amada chamanaba platform da ko akhoi chamina khra daradi akhoi da irang se thokadam mande peaceful coexistence the focus tausi adoga people ki grievances mina nuaitaba do the focus taubiba aigi kanlup ni aina chaubani aina paibani aina hana adu setkani logani haibalom da chattaba ko ai adugi wa leitaba adubu piglasu adu tawrasu priority do karambana hena necessity oige haibada focus tawdana akoi hingmina si aduga hojing manipur da lairibasidi religion mayam aduga seos community gi seso mayam loop mayam se mase amata apunbagi loop ama masidi government na santaina biraga ko government gi makhada ama leihalaga politicalize oiba nataba majigi expenses punamakti government na budget da hapiraga ko phajana akhoi chalai handaba taradi ngai na haibadu hojik bapunsida thangal haibase taro haibase moidi MLA leite habo punsida ko ADC members su leite habo adu oiradi kamaina mogi voice grievances to present tawgani adu akhoi jati hairaga atopodi jati amada MLA ahum leibasu leire habo mari leibasu leire habo ko MP oibasu leire habo sumaina dum jathagradi moigi people kanlup jati singi jo moigi afaba contribution mayam susu akhoi left off tawdori habo ko aduna masigi potsisu aidi serious oina lohoningi tawdabubu ngasaina haibadu apikpa kanlup oide achoba khangde 34 35 tribe leibase tribe mayam apunbagi loop ama united amadi ai lehaningi ado united sina jingi khangde tamgi khangde targa laiba punamaki madugi interest ta ko thabak tawraga government na su madu important oina lawba ado government haibasidi matam da people da connect tawraga thaba tawbigidabani ngasigi irang tham nipan subasida aina khaidai warawbadi ko Manipur ki government chief minister na let tawraga ko se so mayam pulaga meeting tawse haibal leitri akhoi amamabadi private dadi unaramba yai ko adu apunba se so mayam akhoi cheng choriba ngangliba mayam se adudi pullaw akhoi pulap punsalaga nangi idea contribute taw aduga Manipur se akhoi kari tawsara khwaidi kari tawna phagadra haibase madi people da madigi opinion seek tawgadabane ko adugumadu matam da leiba haitabadigi akhoi se kep lainaba kum taweba hoje aina chali mayam ngangli ojana ngasi kawra ilakpase Manipur ki tamakne ba adu sondadi akhoi gi lengak na aibu yetnabu kumna lawkhradi mangjabadu karino haibane da do aiga magadi personal leina dena aina tawribsu state gi natro mana tawri adu di ibani punsanbada kari kaige punminaraga idea do exchange tawnabada kari kaige asigi opportunity akhoi lawba haiteba adu di mana aibo dum important leiradi hore aina su magi against the thaba tawrakrani maite gi against wari ni ko adu mana su agi against the tawnakhradi lando ibani oina takhreba sonda nateba natra adu asikumba akhoi diplomacy haitaba potsi khra leuja aduna kari haigani akhoi di huji lenga ngakpada yaudabnina akhoi mihuti oidribnina ko hainingba nganim kya leresu khangba tare adubu akhoi mai matam leye agi matam nangi matam lakhigini ishorna ko adubu huji leriba singda ina appeal tawningbadi patriotic oiba adugumba leader oibiu aduga politics phajana tawbiu aduga mayam gi nena mayam na khanbane na kigunu achumba mayam na pambadu de assembly do oigera center do oigera center leader do oigera phajana chumna ngangbio haibase aina akonbada se aroibada ai se thamjage thank you